ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯕꯨ ꯃꯪꯒꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯃꯌꯥꯝꯕꯨ ꯈꯨꯕꯥꯛ ꯆꯪꯉꯨ ꯇꯔꯥ ꯂꯣꯟꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯑꯁꯤ 2024 ꯃꯦꯒꯤ ꯇꯥꯡ 3 ꯀꯣ ꯉꯁꯤꯁꯦ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯅꯨꯡꯁꯤꯕ ꯀꯣ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯃꯁꯨ ꯍꯦꯛ ꯈꯜꯂꯨꯕꯗ ꯀꯣ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯗꯨꯝꯃꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯊꯃꯣꯏ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯉꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏꯖꯔꯤꯕꯁꯤ ꯆꯠꯈꯤꯕ 2023 ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯩꯅ ꯉꯁꯤ ꯃꯦꯒꯤ ꯇꯥꯡ 3 2024 ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯃꯩꯇꯩ ꯑꯃꯁꯨ ꯀꯨꯀꯤꯒ ꯆꯥꯎꯔꯕ ꯂꯥꯟꯊꯦꯡꯅꯕꯒꯤ ꯑꯋꯥꯕ ꯂꯥꯟꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯣ ꯉꯁꯤꯁꯤ ꯆꯍꯤ ꯄꯨꯔꯥ ꯐꯥꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯑꯍꯜ ꯂꯃꯟꯅ ꯁꯤꯡꯊꯥꯗꯨꯅ ꯁꯩꯊꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯪꯉꯥꯛꯄ ꯍꯥꯎꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯂꯥꯛꯄꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯆꯥꯎꯔꯕ ꯂꯟꯖꯥꯎ ꯀꯣꯇꯣ ꯀꯌꯥ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎ ꯀꯌꯥ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯅꯤꯍꯥꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯁꯝꯄ꯭ꯔꯗꯥꯏ ꯑꯩꯈꯣꯏꯒꯤ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯁ꯭ꯔꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨ ꯁ꯭ꯔꯤ ꯖꯒꯅꯥꯊ ꯃꯍꯥꯄ꯭ꯔꯚꯨꯕꯨ ꯈꯨꯡꯒꯣꯏꯅꯈꯤꯕ ꯆꯥꯎꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯕꯨ ꯅꯤꯍꯥꯊꯤꯅ ꯍꯥꯠꯈꯤꯕ ꯆꯥꯎꯔꯕ ꯂꯟꯖꯥꯎ ꯑꯗꯣ ꯉꯁꯤꯗꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯁꯨꯝ ꯍꯧꯈꯤꯗꯅ ꯉꯁꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯁꯨ ꯃꯅꯤꯄꯨꯔꯗ ꯏꯪꯕ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯉꯁꯤꯐꯥꯎꯁꯨ ꯂꯩꯇ꯭ꯔꯤ ꯏꯆꯤꯟꯅꯥꯎ ꯑꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯕ ꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯊꯃꯣꯏꯗ ꯉꯁꯤ ꯐꯥꯎꯕꯁꯨ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎ ꯀꯌꯥ ꯑꯃ ꯌꯨꯝꯗ ꯆꯪꯕ ꯐꯪꯗꯗꯅ ꯀꯦꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯅ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯍꯧꯖꯤꯛꯁꯨ ꯂꯥꯟꯊꯦꯡꯅꯔꯤ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯅ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯀꯣ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯁꯨ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯇꯝ ꯄꯨꯝꯅꯃꯛ ꯂꯥꯎꯔꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯄꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯉꯁꯤꯐꯥꯎꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯏꯆꯦꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯝꯃꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛ ꯁꯥꯟꯇꯤ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯀꯣ ꯂꯥꯟꯊꯦꯡꯅꯈꯤꯕ ꯀꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯌꯥꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯀꯣ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏ ꯄꯩꯁꯟꯅ ꯊꯝꯈꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯇꯤꯡꯉꯨꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯏꯅ ꯑꯁꯥꯕ ꯀꯥꯈꯤꯗ꯭ꯔꯕ ꯑꯏꯪꯕꯇꯔ ꯃꯩꯇꯩ ꯃꯆꯥꯒꯤ ꯄꯨꯟꯁꯤꯗ ꯂꯦꯟꯅ ꯂꯥꯛꯑꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯧꯗꯕ ꯑꯗꯨꯅ ꯃꯤꯅ ꯍꯦꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯦꯟꯈꯤꯕꯒꯤ ꯃꯔꯝꯅ ꯉꯁꯤꯐꯥꯎꯁꯨ ꯂꯥꯟꯊꯦꯡꯅꯔꯤ ꯉꯁꯤ ꯃꯦꯒꯤ ꯇꯥꯡ 3 ꯎꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯩꯇꯩ ꯏꯃꯥ ꯇꯔꯦꯠꯅ ꯃꯔꯨ ꯀꯣꯛꯊꯣꯛꯑꯦ ꯍꯥꯏꯔꯒ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯁꯤꯡꯊꯥꯈꯤꯕ ꯁꯥꯏꯀꯜꯗ ꯂꯤꯂꯤ ꯆꯠꯈꯤꯕ ꯃꯆꯨ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯅ ꯂꯩꯇꯦꯡꯉꯤ ꯑꯇꯤꯌꯥꯊꯛꯇ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯗꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯊꯧꯅꯤꯖꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯁꯦ ꯃꯦꯒꯤ ꯇꯥꯡ 3 ꯆꯍꯤ ꯐꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯖꯪꯒꯜꯗ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯑꯩꯈꯣꯏꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯏꯒꯤ ꯏꯈꯦꯡ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯅꯤꯄꯨꯔꯕꯨ ꯀꯣꯝꯕꯤꯔꯤꯕ ꯏꯄꯨꯙꯧ ꯄꯥꯈꯪꯕ ꯅꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯣ
ꯅꯣꯡꯃꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯁꯦ ꯏꯒꯤ ꯈꯨꯔꯦꯡ ꯇꯥꯔꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯃꯆꯧ ꯀꯌꯥꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯨꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯌꯥꯔꯤꯃꯈꯩꯗꯤ ꯆꯍꯤ ꯐꯥꯔꯛꯂꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯗꯁꯥ ꯑꯁꯤ ꯌꯥꯔꯒꯗꯤ ꯖꯥꯡꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯦ ꯖꯥꯡꯅ ꯂꯣꯏꯁꯤꯟꯕꯤꯔꯦ ꯍꯥꯏꯒ ꯍꯥꯟꯅꯒꯨꯝꯅ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯏꯪꯕ ꯁꯥꯟꯇꯤ ꯍꯥꯏꯕꯗꯣ ꯄꯨꯕꯤꯔꯧ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯂꯣꯏꯅ ꯉꯁꯤꯁꯨ ꯀꯣ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯁꯥꯔꯗꯁꯨ ꯀꯣ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯀꯣꯇꯣ ꯀꯌꯥꯅ ꯀꯦꯟꯗꯜ ꯆꯨꯔꯒ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯅꯈꯤ ꯉꯁꯤ ꯀꯁꯥꯔ ꯂꯈꯤꯄꯨꯔ ꯍꯥꯏꯔ ꯈꯪꯅꯔꯕ ꯑꯩꯈꯣꯏ ꯂꯈꯤꯄꯨꯔ ꯑꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏ ꯚꯥꯇꯤ ꯆꯟꯗ꯭ꯔꯄꯨꯔ ꯍꯥꯏꯅ ꯀꯣꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯡꯒꯪ 7ꯅ ꯀꯣꯟꯕ ꯂꯝꯗꯝꯅꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ 7 ꯑꯁꯤꯒ ꯈꯨꯡꯒꯪ 7 ꯀꯟꯕ ꯂꯨꯞ ꯍꯥꯏꯕ ꯂꯨꯞ ꯑꯁꯤꯁꯤꯅꯁꯨ ꯀꯣ ꯃꯅꯤꯄꯨꯔ ꯏꯃꯥꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯗꯁꯥ ꯑꯁꯤꯒꯤ ꯗꯃꯛꯇ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯣ ꯒꯣꯕꯤꯟꯗꯒꯤ ꯃꯥꯡꯇꯣꯞꯇ ꯁ꯭ꯔꯗꯥꯟꯖꯂꯤ ꯄꯤꯔꯦ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯈꯤ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯟꯅꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯆꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯗꯤ ꯃꯤ ꯆꯥꯡꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯁꯕꯗ ꯑꯃꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔ ꯆꯍꯤ ꯐꯥꯔꯛꯂꯕ ꯂꯥꯟꯐꯝ ꯑꯁꯦ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯀꯅꯥꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯕ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯂꯥꯟꯗꯕꯅ ꯖꯣꯏꯅꯤ ꯁꯤꯔꯤ ꯃꯍꯥꯚꯥꯔꯠ ꯍꯥꯏꯔꯤꯕ ꯚꯥꯔꯠ ꯂꯥꯟꯗ ꯄꯥꯟꯗꯨ ꯆꯥꯡꯒ 5 ꯂꯥꯟꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ 5ꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯂꯥꯟꯗꯕꯅ ꯖꯣ ꯑꯣꯏꯕꯅ ꯃꯇꯝꯗꯤ ꯆꯪꯈꯤ ꯚꯥꯔꯠ ꯂꯥꯟ ꯂꯣꯏꯕ ꯑꯗꯨꯕꯨ ꯂꯥꯟꯗꯕ ꯄꯥꯟꯗꯨ 5ꯅ ꯖꯣꯏ ꯑꯣꯏꯈꯤ ꯀꯣ ꯖꯣꯏ ꯑꯣꯏꯔ ꯃꯇꯨꯡꯗ ꯚꯥꯔꯠ ꯂꯥꯟꯗ ꯁꯤꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯄꯥꯟꯗꯨ ꯃꯆꯤꯟ ꯃꯅꯥꯎ 5ꯅ ꯒꯪꯒꯥꯗ ꯇꯔꯄꯣꯟ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯈꯤ ꯀꯣ ꯑꯗꯨꯝ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤꯕ ꯀꯨꯀꯤ ꯒ ꯃꯩꯇꯩꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯩꯃꯤꯟꯅꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏ ꯇꯥꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯕ ꯀꯨꯀꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯂꯥꯟꯗꯕꯅ ꯖꯣꯏꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯗꯤ ꯁꯃꯥꯖꯅ ꯃꯌꯥꯝꯅ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯈꯪꯅꯕ ꯍꯥꯏꯅꯔꯕ ꯑꯃꯠꯇꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩꯇꯩ ꯃꯆꯥꯅ ꯖꯣꯏ ꯑꯣꯏꯔꯛꯀꯅꯤ ꯃꯩꯇꯩ ꯃꯆꯥꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯆꯥꯎꯔꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯥꯟꯐꯝꯗ ꯃꯅꯤꯄꯨꯔ ꯄꯥꯎꯅ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯅ ꯇꯣꯞ ꯀꯌꯥ ꯀꯌꯥ ꯍꯥꯏꯒ ꯈꯨꯅꯤꯡ ꯑꯗꯨꯅ ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯍꯧꯖꯤꯛꯁꯨ ꯁꯤꯡꯊꯥꯡ ꯂꯩꯔꯤ ꯈꯨꯅꯤꯡ 8 ꯆꯣꯡꯈꯠꯂꯤ ꯇꯣꯞ 8 ꯀꯩ ꯀꯥꯏꯅ ꯃꯊꯪ ꯀꯛꯅ ꯑꯗꯨꯝ ꯍꯥꯏꯅ ꯕ꯭ꯔꯤꯇꯤꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯗꯨꯝꯕ ꯄꯥꯎꯅ ꯕ꯭ꯔꯖꯕꯥꯁꯤꯗꯣ ꯉꯁꯤꯐꯥꯎꯁꯨ ꯑꯩꯈꯣꯏ ꯁꯣꯟꯅꯔꯤ ꯏꯇꯤꯍꯥꯁꯇ ꯁꯣꯟꯅꯔꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯔꯤ ꯃꯅꯤꯄꯨꯔ ꯄꯥꯎꯅ ꯕ꯭ꯔꯖꯕꯥꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯅ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯆꯥ ꯀꯌꯥꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯖꯣꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯖꯕ ꯂꯩ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯂꯥꯏꯐꯝꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯣꯛꯐꯝꯅꯤ ꯃꯄꯨ ꯂꯩꯕ ꯃꯐꯝꯅꯤ ꯒꯣꯕꯤꯟꯗꯅ ꯀꯣꯟꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯩꯇꯩ ꯃꯆꯥꯅ ꯖꯣꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤ ꯆꯍꯤ ꯐꯥꯔꯛꯄ ꯃꯦꯒꯤ ꯇꯥꯡ 3 2024 ꯆꯪꯉꯛꯄꯁꯤꯗ ꯃꯩꯇꯩ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯊꯋꯥꯏ ꯀꯠꯊꯣꯛ ꯄꯥꯝꯃꯨꯗ꯭ꯔꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯃꯩꯇꯩ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯒ ꯊꯋꯥꯏ ꯀꯌꯥ ꯄꯥꯝꯃꯨꯗꯅ ꯏꯃꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯦ ꯁꯤꯗ ꯃꯄꯨ ꯏꯄꯥ ꯏꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯁꯛꯇꯤ ꯄꯥꯡꯒꯟ ꯄꯤꯅꯕꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ
aduga Sri Sri Govindana Thojam bibu oirasanu Pauna Bajawa sina British lanthengnaba jo oigibase karigino mama mapagi Asis Mangal Kirpadagi Pauna Bajawa sina jo oikhebani aduna ngasi Manipur Sanalipakta leiriba ngasi Kanglaipak mayamna khangribani Meitei taret lei haibase aduma Meitei taret aduna Thojam biba Thauna apiba jo oirasanu Radha Krishna Govindana Konba lamdamni Manipur Sanalaipak Sri Vijay Govindana su Shanti Purokpaito oirasanu hariba ngasi chahi pharba 2023 Meitei 2024 ngasi tang ahum asigi matungdadi Manipur Sanalaipak se Shanti Purokpa haibato oirasanu haiba wafam asi thamjage isinau maya Manipur imana jaifare Manipur Kanglaipak jaifare ipudho pakhang jaifare Sri Sri Vijay Govindana Jai Joy Oireba Joy Oresanu High of Pharmacy, a Tamjaga Mayam, a single side assume, Meitei Sinau Kaya Punopu, Mangalutana Hanna Purim Jerry Sinau Yang Pamda.